Imphal East Commando amati tarataruk suba Assam Rifles ke apunba team amana aina thingkraba UNLF ki active member ama phagat pangamle phagat laba miyoy adudi kaithel lakpam ningol oinam ongbi memtombi debi alias Singsang Laima alias Malem Laima chahini phumdoi mapuroi ba oinam ibomsa sing awang khunau maning lekai dagini mahak haukiba chahi lising amaga samapan matfutara taretta United National Liberation Front UNLF asi self style nongpok ngan ba kauba miyoy amagi makhada yauki Manipuri State Legal Service Authority na District Mangada nauna Alternative Dispute Resolution Center hangdokre video conference ki khuthangda nauna hangdokhi ba Alternative Dispute Resolution Center sing adodi Thaubal Bisnupur Churachandpur Senapati amadi ukrulni Malem gi oina COVID-19 positive oba missing CRORE taret lakh tara lising yangkhai ka chamapan nifu sukre laina sina maram oiduna leikhidaba missing na LAKH yangkhai manga lising marifutara mariga satret humdra manga sukre India gi oina hauzik phawbada positive oba miyoi LAKH marifutara taret lising marifutara taruka satret humpumapan sukre amadi laika da mangamdana COVID-19 na maram oiduna leikhidaba missing na LAKH ama lising nipuni thoiga chatrukunipan sukre MOREH dasu marphamathoi suba nupilal numit thoram tongan ba nupi lup kayana puna khusham naraga chamna pangthokre MOREH hainong makhong laikai da leiba ima kondong lairembi harau bungda pangthokiba nupilal numit ki thoram aduda MOREH da leiba nupi khunai chaukhat lamjing lup kha nongpok apunba nupi lup Muslim Women Development Association Minority Women Development Society na puna khusham naraga pangthokibani